Leibak kanba kiraba meena saokhi-nena Nachal Nacha Faoba Yonthok-Kadaba Mee Oiragadi politics Tourak-Kanu haina Chief Minister N Biren fongdokkhre ngasi relief camp ta leiba mahairoi shingi yauna mahairoi shingi mahai masing tambada mateng oinaba labor card paiba imung singda leingakna sel gi mateng pikhre punnamiyoi lising mangaga chaniga kunmanga relief camp ta leiriba amadi Kwathagi miyoi marfuromda direct benefit transaction ge kothangda apunba senfam lupa crore aniga lakh marfu mapan ga lising yangkhai mangarom yenthokhi Manipur Building and Other Construction Worker Welfare Board nasenduna CM Secretariat Leiba Darbar Hall da pangthokpa thoramda Manipur ge Chief Minister N Biren, Agriculture Minister TH Bishwajit, Work Minister Govindas Konthaujam, Education Minister TH Basanta Kumar, PhD Minister L Susindro Wangoi MLA, KH Loken, Andro ACG MLA TH Syam Kumar, Moirang ACG MLA TH Santi, Oinam ACG MLA Irengbam Nalini Nachingba Maruiba Miyoi Sing Sarukyaki, Chief Minister N Biren Makataraduna, Nazatigi, Leibak Damak, Lepangam-Kadaba Oiragadi, Politics Taurau Aduga, Kibadagi Aigi Bot Kaigani, Aigi Fam. Takhigadra khanduna achumba haiba ngamoidaba oiragadi politics Tourak-Kanu politics haibasi yamna luba leibaki thabakni aikhoina ngasi waribasi politics saitana sanarubadagini haibasi aikhoina khangminasi haina fongdokhi iramdam indigenous peoples mayoron digi lai minaraba khoi mya adu kiragadi politics tawno Leibak kanba kiraba jati kanba kiraba moina saokhi-nena dum nang Nachal Nacha Faoba Yonthok-Kadaba Mee Oiragadi politics sorkono nasagi najati gi damka lepangam oiraba naraiba gi damka lepangam oirdi politics soro aduga kibagi vote kai gidra ai pham tu gidra ai moina ai saokhi-dra ina achumba haiba ngamoida oiragadi asengba toba ngamoida oiragadi politics sorkono politics di aruba leibak ki pone sanaba pona te sidi politics bu sananam madagi ninga si akoina waris Labor ki Puriba Minister aduga Chairman yama transparently laita laira wana praja mayam ki sidaida phangan na bakan na hone relief camp da laiba lising manga ga sani kun manga da ni khoi direct deputy tor kan lising manga family da moi thadoris labor da ki pili andaka lising manga pi basi ani rak surabani adu mathakta relief da laiba khotpa mayam se private company da hujik another 500 amasu Delhi da kawribni madai da khoi gi relief tagi laibiri paisa sing inaw sing no khoi mayam yawning musing do training he loiba job ta pira da banga ta ni ko haise sida su hujik khoi startup success oiraba startup taret na khoi mi chahum ne ba thok pi na bui khangalis aduna khoi laibak ki dang ta wamin na bani pungning hanbi gano